Hai ma'am, ngasiꯗꯤ ma'am ꯊꯩꯕꯣꯡ ꯊꯣꯡꯒꯦ ꯁꯤ ꯊꯩꯕꯣꯡꯁꯦ ꯅꯍꯥꯟ ꯕꯖꯥꯔꯗꯩ ꯂꯩꯔꯛꯄꯅꯦꯕꯅꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯂꯩꯔꯛꯄ ꯑꯗꯣ ꯊꯩꯕꯣꯡ ꯊꯣꯡꯕꯁꯤꯅꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯕꯅꯦ ꯊꯩꯕꯣꯡ ꯊꯣꯡꯕꯁꯦ ꯍꯥꯎꯗꯤ ꯍꯥꯎꯔꯒ ꯃꯀꯨ ꯈꯣꯛꯄꯒꯤ ꯀꯩꯅꯣꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯊꯪꯅꯕ ꯑꯃꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯔꯤꯒ ꯁꯨꯅꯩꯅ ꯊꯩꯕꯣꯡ ꯊꯣꯡꯕꯁꯦ ꯍꯥꯎꯗꯤ ꯍꯥꯎꯏ ꯑꯩꯅ ꯍꯥꯏꯕ ꯃꯥꯒꯤ ꯃꯀꯨ ꯈꯣꯛꯄꯒꯤ ꯀꯩꯅꯣꯁꯦ ꯖꯟꯖꯠꯁꯦ ꯌꯥꯝ ꯇꯜꯂꯤꯌꯦꯅꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯈꯣꯝꯁꯦꯀꯣ ꯎꯔꯕꯁꯦ ꯑꯁꯤꯁꯦ ꯈꯨꯠꯇ ꯅꯞꯄ ꯈꯣꯠꯄꯗꯣ ꯑꯗꯨ ꯇꯜꯂꯦꯅ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯑꯩꯗꯤ ꯃꯥ ꯍꯥꯏꯃꯤ ꯏꯁ ꯑꯗꯨ ꯀꯔꯤꯝ ꯇꯜꯂꯨꯅꯨ ꯍꯥꯏ ꯃꯥ ꯍꯥꯏꯕ ꯀꯩꯁꯨꯝ ꯇꯧꯗꯕꯅꯦ ꯍꯥꯏ ꯑꯅꯧꯕ ꯀꯩꯅꯣ ꯑꯃ ꯂꯩ ꯍꯥꯏ ꯇꯦꯛꯅꯤꯛ ꯑꯃ ꯂꯩ ꯍꯥꯏ ꯃꯥ ꯍꯥꯏꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯕꯨ ꯃꯥ ꯍꯥꯏꯃꯤ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯉꯨ ꯍꯥꯏ ꯃꯥ ꯍꯥꯏꯕ ꯏꯁꯤꯡ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯍꯟꯕ ꯏꯁꯤꯡꯗꯅꯦ ꯉꯥꯏꯍꯥꯛ ꯇꯤꯡꯅ ꯊꯝꯃꯨ ꯍꯥꯏ ꯑꯗꯨꯒ ꯈꯣꯛꯎ ꯍꯥꯏ ꯈꯪꯉꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯝꯗꯣ ꯋꯥꯠꯄꯅꯦꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩ ꯑꯃꯨꯛꯐꯥꯎꯗꯤ ꯇꯧꯗ꯭ꯔꯤ ꯉꯁꯤ ꯇꯧ ꯌꯦꯡꯒꯦ ꯑꯗꯣ ꯑꯩꯁꯤꯒ ꯏꯁꯤꯡ ꯁꯥꯍꯟꯅ ꯊꯝꯃꯕꯅꯦꯕꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯩꯖꯤꯟꯒꯦ ꯍꯩꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯇꯤꯡꯅ ꯊꯝꯒꯦ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯌꯥꯕꯅꯦ ꯉꯥꯏꯍꯥꯛ ꯇꯤꯡꯅ ꯊꯝꯃꯒ ꯑꯗꯨꯒ ꯑꯩ ꯈꯣꯛꯅ ꯌꯦꯡꯒꯦꯀꯣ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯩ ꯍꯧꯖꯤꯛ ꯇꯤꯡꯖꯟꯅ ꯉꯥꯏꯍꯥꯛ ꯊꯝꯈꯤꯒꯦ ꯄꯥꯇ꯭ꯔꯁꯦ ꯄꯤꯛꯇꯣꯔ ꯃꯥꯁꯦ ꯄꯨꯔꯥ ꯂꯨꯞꯇꯦ ꯑꯗꯨ ꯑꯩ ꯑꯃꯈꯛꯇ ꯁꯤꯟꯗꯣꯛꯀꯦ ꯉꯁꯥꯏꯒꯤꯅꯦ ꯄꯥꯇ꯭ꯔꯗꯣ ꯄꯤꯛꯅꯅꯦ ꯁꯣꯔꯤꯌꯥꯗꯣ ꯄꯤꯛꯅ ꯑꯩꯅ ꯁꯤ ꯁꯣꯔꯤꯌꯥ ꯑꯆꯧꯕꯁꯤꯒ ꯁꯤꯟꯗꯣꯛꯏꯕ ꯁꯤꯁꯦ ꯑꯃꯗꯩ ꯏꯁꯤꯡꯗꯨꯁꯨ ꯂꯤꯛꯅꯅꯦ ꯑꯩꯅ ꯀꯩꯅꯣ ꯏꯁꯤꯡ ꯂꯤꯇꯔ ꯃꯨꯛ ꯑꯃꯨꯛ ꯂꯣꯜꯂꯒ ꯍꯩꯖꯤꯜꯂꯦ ꯁꯤ ꯏꯁꯤꯡ ꯂꯤꯇꯔ ꯑꯅꯤ ꯈꯔ ꯍꯦꯜꯂꯤꯀꯣ ꯃꯌꯥꯝ ꯏꯪꯕꯨ ꯏꯪꯊꯔꯦ ꯑꯗꯣ ꯑꯩ ꯁꯤ ꯇꯤꯡꯉꯤꯉꯥꯏ ꯁꯔꯨꯛꯁꯤꯒꯅꯦ ꯃꯥꯒꯤ ꯃꯆꯜꯁꯤꯡ ꯁꯦꯝꯈꯤꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯩꯕꯣꯡ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯃꯆꯜꯁꯤꯡꯁꯤꯒ ꯂꯩꯔꯦ ꯁꯤ ꯆꯅꯝ ꯑꯅꯤꯈꯛ ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯡ ꯀꯩꯅꯣ ꯑꯃ ꯂꯧꯔꯦꯀꯣ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯔꯤ ꯃꯉꯥꯈꯛ ꯂꯧꯔꯦ ꯑꯗꯨꯒ ꯇꯣꯃꯦꯇꯣꯁꯨ 5-6ꯈꯛ ꯂꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯈꯔ ꯁꯤꯟꯇꯛ ꯆꯥꯏꯌꯦꯕꯅꯦ ꯑꯗꯣ ꯁꯤ ꯃꯪꯒꯦꯁꯤꯁꯨ ꯍꯥꯞꯇꯣꯏꯅꯤ ꯃꯪꯒꯦ ꯃꯍꯤꯁꯦ ꯁꯤꯁꯦ ꯃꯪꯒꯦꯁꯦ ꯇꯤꯡꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯃꯆꯜꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯁꯦꯝꯈꯤꯒꯦ ꯃꯁꯥ ꯇꯛꯅ ꯂꯩ ꯌꯥꯒꯗ꯭ꯔꯥ ꯏꯪꯕꯨꯗꯤ ꯏꯪꯉꯦ ꯎꯞꯁꯜꯂꯣ ꯃꯅꯞ ꯃꯔꯥꯡ ꯊꯥꯎ ꯈꯤꯇꯪ ꯇꯩꯁꯜꯂꯛꯄ ꯈꯤꯇꯪ ꯁꯥꯡꯅ ꯈꯤꯇꯪꯒ ꯂꯩꯈꯤꯁꯦ ꯀꯨꯝꯅ ꯆꯥꯝꯃꯕꯅꯤ ꯆꯅꯝꯁꯦ ꯃꯅꯨꯡꯗ ꯀꯣꯛꯐꯥꯏ ꯀꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯄꯄꯥ ꯁꯦꯝꯕꯤꯔꯒꯦ ꯊꯣꯛꯄ꯭ꯔꯥ ꯋꯥꯟ ꯃꯥꯅꯦꯀꯣ ꯋꯥꯠꯇꯤ ꯋꯥꯠꯂꯤ ꯃꯌꯥꯝ ꯌꯦꯡꯒꯦ ꯅꯍꯥꯟꯈꯩꯗꯤ ꯀꯛꯄꯗ ꯄꯨꯔꯥ ꯀꯩꯅꯣ ꯇꯥꯔꯛꯄꯅꯤ ꯈꯤꯇꯪ ꯆꯪꯁꯜꯂꯣ ꯑꯁꯤ ꯂꯣꯏ ꯆꯣꯡꯒꯅꯤ ꯋꯥꯠꯇꯤ ꯋꯥꯠꯂꯤ ꯃꯌꯥꯝ ꯆꯨꯝꯃꯤ ꯃꯥ ꯍꯥꯏꯕ ꯎꯗꯣ ꯄꯨꯔꯛꯑꯝꯒꯗꯝꯅꯤ ꯎꯒꯤ ꯆꯣꯄꯔꯗꯨ ꯊꯥꯖꯅꯤꯡꯉꯣ ꯃꯊꯛꯀꯤ ꯀꯩꯅꯣꯁꯦ ꯌꯥꯎꯔꯒ ꯍꯣꯔꯦꯟ ꯊꯣꯛꯄꯅ ꯅꯨꯡꯉꯥꯏꯕ ꯊꯣꯛꯄꯗ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯊꯣꯔꯛꯄꯗꯨꯒ ꯅꯪꯒ ꯚꯥꯞꯇꯣ ꯇꯥꯗꯣꯏ ꯃꯌꯥꯝ ꯆꯨꯝꯃꯤꯌꯦ ꯃꯌꯥꯝ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯅ ꯊꯝꯃꯒ ꯀꯩꯅꯣ ꯇꯧꯕꯗ ꯃꯥꯒꯤ ꯃꯈꯣꯝꯗꯣ ꯌꯥꯎꯗꯦꯗꯣ ꯌꯦꯡꯉꯨꯇꯨ ꯃꯌꯥꯝ ꯅꯍꯥꯟꯈꯩꯗꯤ ꯄꯥꯡꯈꯣꯛꯂꯥꯒ ꯍꯦꯛꯑꯒ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯃꯈꯣꯝ ꯂꯧꯊꯣꯛꯏꯅꯤ ꯌꯥꯎꯗ꯭ꯔꯦ ꯇꯨ ꯃꯌꯥꯝ ꯑꯗꯨ ꯀꯩꯅꯣ ꯗꯥꯛꯇꯔ ꯄꯣꯞꯄ ꯈꯣꯠꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯇꯧꯗꯕꯅꯣ ꯃꯌꯥꯝ ꯊꯩꯕꯣꯡꯁꯤ ꯁꯦꯝ ꯂꯣꯏꯈꯤꯒꯦ ꯃꯌꯥꯝ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨ ꯌꯣꯡꯁꯤ ꯈꯛꯇꯣꯛꯑꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯃꯁꯂꯥ ꯇꯣꯠꯁꯟꯒꯦ ꯑꯩꯗꯤ ꯁꯤꯒ ꯊꯨꯝꯒꯅꯦ ꯃꯁꯂꯥ ꯇꯣꯠꯁꯜꯂꯒ ꯊꯝꯃꯤꯕꯅꯦ ꯉꯥꯏꯍꯥꯛꯅꯦ ꯑꯗꯨ ꯃꯁꯂꯥ ꯇꯣꯠꯀꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯁꯤ ꯍꯥꯞꯄꯦ
ꯑꯗꯨꯒ ꯃꯆꯨ ꯍꯥꯏꯁꯤꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯗꯨꯒ ꯁꯤꯅ ꯌꯥꯏꯉꯪ ꯈꯔ ꯍꯥꯞꯄꯦꯀꯣ ꯃꯆꯨ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯣꯏꯁꯤꯗꯤꯅꯦ ꯃꯌꯥꯝ ꯂꯣꯏꯅꯅꯦ ꯃꯆꯜ ꯁꯨꯕ ꯃꯔꯣꯏꯅꯤꯀꯣ ꯇꯦꯖꯄꯇꯥ ꯖꯤꯔꯥ ꯑꯗꯨꯒꯩꯗꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣꯒ ꯃꯦꯊꯤꯒ ꯍꯥꯞꯅ ꯁꯨꯕ ꯃꯔꯣꯏꯅꯤꯀꯣ ꯑꯩꯒꯤꯁꯦ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯉꯥꯛꯇꯪ ꯊꯝꯃꯒ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯇꯤꯜꯍꯧ ꯆꯅꯝ ꯇꯣꯃꯦꯇꯣ ꯀꯩꯀꯥ ꯂꯣꯏ ꯁꯦꯝ ꯂꯣꯏꯔꯦ ꯇꯤꯜꯍꯧꯁꯨ ꯁꯤꯒ ꯂꯩꯔꯦ ꯁꯤꯅ ꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯆꯅꯝ ꯂꯩꯔꯦꯀꯣ ꯆꯅꯝ ꯑꯁꯨꯕꯗꯣ ꯑꯗꯩ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯈꯥꯡꯁꯨ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯑꯁꯤꯁꯦ ꯃꯣꯔꯣꯛ ꯍꯥꯞꯆꯤꯜꯂꯒꯦ ꯆꯅꯝꯁꯤꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯁꯤꯡꯁꯤꯃꯨꯛ ꯍꯥꯞꯆꯤꯟꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯇꯤꯜꯍꯧꯁꯤꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯇꯤꯜꯍꯧꯁꯦꯅꯦ ꯈꯤꯇꯪ ꯈꯤꯇꯪ ꯃꯆꯨ ꯂꯩꯁꯜꯂꯛꯑꯦꯀꯣ ꯄꯨꯔꯥ ꯕ꯭ꯔꯥꯎꯟ ꯑꯣꯏꯈ꯭ꯔꯒꯁꯨꯅꯦ ꯍꯥꯎꯕ ꯋꯥꯠꯄꯅꯦꯕꯅꯦ ꯑꯗꯩ ꯇꯣꯃꯦꯇꯣꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯇꯣꯃꯦꯇꯣꯁꯤꯒ ꯄꯨꯟꯅ ꯑꯗꯨꯝ ꯁꯤꯁꯨ ꯊꯩꯕꯣꯡꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯅꯤ ꯑꯩ ꯊꯩꯕꯣꯡꯁꯤꯗꯤ ꯂꯣꯏꯅ ꯃꯁꯂꯥ ꯇꯣꯠꯂꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ ꯃꯁꯂꯥ ꯍꯥꯞꯇ꯭ꯔꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯪꯒꯦ ꯃꯍꯤꯁꯤꯅ ꯍꯣꯔꯦꯟꯅꯦ ꯄꯣꯠꯁꯦ ꯃꯨꯟꯊꯠꯂꯛꯑꯒ ꯍꯥꯞꯇꯣꯏꯅꯤ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛꯇꯩ ꯍꯥꯞꯆꯤꯜꯂꯗꯤ ꯊꯩꯕꯣꯡꯁꯦꯅꯦ ꯀꯩꯅꯣ ꯇꯧꯅꯤ ꯍꯩ ꯍꯥꯞꯄꯅꯤꯅ ꯀꯟꯁꯤꯟꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯣꯔꯦꯟ ꯃꯨꯜꯂꯛꯑꯒ ꯍꯥꯞꯇꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯞꯈꯤꯔꯣꯏꯕꯅꯦ ꯍꯣꯏ ꯃꯁꯂꯥ ꯃꯍꯤ ꯍꯥꯞꯇ꯭ꯔꯅꯦ ꯃꯁꯂꯥ ꯃꯍꯤ ꯍꯥꯞꯄ ꯉꯧꯗ꯭ꯔꯅꯦ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯈꯤꯇꯪ ꯃꯁꯂꯥ ꯃꯍꯤꯒꯤ ꯇꯥꯏꯞꯇ ꯍꯥꯞꯇꯣꯏꯅꯤ ꯃꯪꯒꯦ ꯃꯍꯤꯁꯤꯅ ꯑꯗꯨꯗꯤ ꯃꯈꯨꯝ ꯀꯨꯞꯁꯟꯅ ꯉꯧꯈꯤꯒꯦ ꯃꯈꯨꯝ ꯍꯥꯡꯗꯣꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯌꯥꯔꯅꯤ ꯍꯧꯖꯤꯛ खितंग मही खितंग हईबा यारनी टोमेटो भी लोई पत्थरे मही हईबा यारनी मही अजने आई मही हापो याबने ngoi kari go tawa sangden so sai gi mangge mही से जैसे कि मसाई के न तो के बजे तेल जम दिरानी समानी जों भी रो खा खंड ले आबना मही खितंग खितंग हापोगा मुलहनदोनिना यम हावनी मयाम थैबोंग थोंबदने सुमाइना मंगे खितंग हापसेने खातिना हावी महाव अमा हेलिदो तो ए गरम मसाला थाकली गरम मसाला खितंग थाकीगे सी गरम मसाला से खितंग थाके मखों कुपसन के मैं मखों आंदो यंतु मैं सीखना लोड़ा नहीं आना ये कौन तो नहीं है उसे मैं तो मुल्ले ये कौन थोंग वजह मैं साथी ना दे हाउ को खच्चना हाउ बने ये कौन थोंग वजह ले मखों कुपसन के उतना इसिंग के कितंगा हाउ की गया mखों हमต้องหั่งต้องยิงสิว้าวโดนแล้วนี่แม่rồi đây mẹ mấy mút thật là kìa
ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ